Ming tabir khuding mapu promena ikog no na khurumjari wahang hangbirakpa matamda chanpituna isagi ming leifam amadi chahina chingba takpiramna bage damakta su nolukchari iman ngasigi wahang asiti lining loi singda yamna kana gadaba wahang oigane na kanjai ipu da wahang amata hangjage wahang na lining thau sanamahi ga ibudo pakhang baga machin manau ni so hai punna ira thauni to basu jate hai lining thauna laigi Ningthau ni suhai ibudo pakhang bana leipa ke ningthau ni suhai haina tajai aduga matau karamna ibudo angleiton amadi evento leisna gi mamom ima ponjengleimabu lining thau sanamahi gi taloi oiribano wari khangja ningduna hangjari bani aigi wakhal chamamna base amuktang ko on biu thagachari habasani hangbirakli basena chinglemba rajkumar Cinglemba Rajkumar bu aina yamna thagat pa phongdok chari na ke wahang do yamna phajaba wahang ni tungdami ne yena danaba ngasi nangna ihan han hangat pa yamna harawi pakhang ba hairipse masi karino haibse hana ko khangdo kadabni pakhang ba haiba poche title ni mingthon ni doctorate haigumbani pakhang ba harise Pakhang basi makan yami yang beren pakhang ba tangjalilha pakhang ba lenung lonja pakhang ba lolang pakhang ba nongda lairen pakhang ba timbiren pakhang ba tauroinai pakhang ba lang sangleiton pakhang ba sumaina pakhang ba hairi se makan yoiren pakhang ba yam leiri pakhang basi makan yam rajani adubo hairiba pakhang ba singsiga sanamahi gi manau oiriba pakhang ba sigi leimare na tha tara nau puraga poibse asidi konjin tukthaba pakhang bani mana kangla ning thawni sanamahi na laige su ning thawni taibang yumthong da su leibani machin manau ani se punna leiba yade khubam tinada bagini yade harise amana kangla gi ning thaw amana laigi ning thaw adubo konjin tukthaba na mayamung sanamahi da yamung na leiba inkhon chaikoi manungda aige mafam amtadi pibiu haiba matamda sanamahi na parisano nangi leifamdi sumang mayai se masi sumang kangla haina kawiko taibang na matamda sumang mayai da nangbu irat thawni tawbo oisano haidana sumang kangla sida pakhang ba latpa yabagi ayaba pirami sumaina magi wari ma leikre ado ngasai gi sanglaiton pakhang ba haidi se wari si yam sangi ibona khangningi du phaminnaradine aina pungmuk ama makhai muka liregadi loina kasin koya sit na khanggadabni adu telaba matam sida koigi YouTube channel gi matieng kitang lauraga wakhan kitang taba yana ba hajarake aduna sanglaiton pakhang ba hairi se masiga ngasai gi konjin tukthaba se gamari sunglai leite itop top lai ni ma lai makhallamani aduna sanglaiton ga sanamahi ga mari matang thongna ba su leite sama ga pokmin ba su nate ma di itop topa ising manung da leiba lai amani sanglaiton kauripse ma se sareng olaga kauru gi iri khongai na mayamna kauru kar ga achauba pat pukhri gumba ikol aba thengnari do madu iri khong kawi khongsa mapan gi tinbhamni adugi khong du lupna leiba da masa se isang ka dana sangtrik sange haidana kauru laina macha ningon laisna piram dai da isadi kuchu sange isang na churamina naming se sanglaiton kaurage na kaugi bani ingelei puya haibu da mayek seng na iribani lairik adu phangaga di kupna paw adu wakhan tabigani aduna hairiba sanglaiton pakhang base kangla da ningthau oiriba pakhang baga mari suklei leite I mari nate atopa laini aduna mana pokchaba haibadi sanglaiton laisna ani na pokpa nura ponjengleima chingi macha henobi tamgi macha nanobi umanaha chingcharoi bien su koba ponjengleima ni su koribe ima lairem bise sanamahi gi taloi singde sanbe yarib se manau gi macha no pi lobunate atopa lai gi macha ni pungningi chayet na bado ngasidagi kokpiro hena kupna khangbi ningabadi ingelei puya amuktang ningthina paw yam tangba lairik nate tangba yi phangbada waba lairik nate thibada soidana phangani haina tamjaramge sigi sanglaiton pakhang bagi matang haifet jawbada akhoi gi
Samba haibagi adu ingele puyadagini Samba aina thagat chakibani adu da su magi wari mati ama phangbigani aina thamjage adu ingele puyagi lai wari ni do